matik phattabana maram oiraga khunja kayadi chathok chachinda awaba kaya mayoknari hiram asigi matangda paudam ama Jiribam district ki Jiri Tipaimuk road ki nakyata khundariba khunsing amadi Jiribamdagi kilometer kunthrarom chatlaga leiriba Borobegra subdivision gi miyamdi lambi asigi fibam phattabana adukki matik awaba oibata natana Jiri Tipaimuk road asidi mironbi singi amadi ana ayek ason ana singi oinadi hospital yauba nangdana punsi mangpam oire maram aduna lambi asigi nakyata khundariba Barak circle gi miyamna Manipur Lengaki Minungshi Ngaihori Borobegra subdivision gi Barak circle asida khundariba tongan ba phurupki miyoising ayambana ana ayek yaurakpa matamda Jiribam lomda chatlagadi sibana hanbasu yai haiduna hida lupa maripu pithoklaga Barak turel landuna kasargi fularton lomda oina layengba chatnai haina tongan ba miyoisingna pauche asida phongdoknarakhi Maru oina miron bisingi oinadi angang pokadaba tha amamuk watlingaidagi hida barak lanthoklaga kasargi hospital singda admit tawduna leinabana ayambani hairi Borobegra subdivision gi manung chanba Jakuradhor bazar fauba Jiribam bazardagi pot amata pusilaktana fularton lomdagi pusilakpa pot khaktana mapung phaba bazar ama oihori Jiribamdagi supnatangi kilometer kunipan lom tamak chatlaga leiriba yamna lapasu nataba Barak circle gi miyamgi wakhalondadi JT road ki phatraba fibam asina maram oiduna Jiribamga yamna lapnaba mawongda leihori Laingakna lambi asida mideng changbidaba maramna Barak circle da khundariba Jiribam district ki miyamdadi atopa state Assamga yamna naknabagi wakhalon amada leihobata natana lalon itik tawba phawba Assam lomda mideng thamhori Lambi asida laingakna mideng changbirabadi mafam adugi miyamna atopa state lomda henna naknaba leibagi mahutta Jiribam lomda henna mideng thamnarakani Lambi thong phattaba asina maram oiraga aikhoigi miyam henna lapna hannabagi machak amasu oirakli haina Barak circle gi miyamna pauche asida pendaba phongdoknarakli Chahi asigi June thadasu lambi asi semjinbinaba miyamna irang hauраktuna lambi asida ban yauna khongjang kaya marum changsinduna mari leinabasingda memorandum phauba pisinduna lambi asigi fibam khanghanba leikrabani Masitasu natana lambi asi semnaba lupa crore chamaga taramari kaithoktuna leirabani haina Jiribamda pangthokpa Go to Village 2.0 gi thauram amadasu Chief Minister na phongdokhiba leikrabani Adumakpu lambi asi semjinbibadi lairadana hena sathiba phibam ama oirakpana nong hek tabada gari amata chatpa yadre gari machada chatpasingdi lainangna khwang yauna thumle lambida mironbi amasu macha poknaba Jiribamgi hospital da pukhatpada lambida sikhibagi thongdoksingsu leikhre ngasidi mahairoi singsu mahai masing tamba chatpada lambigi fibam asina apanba oire haina khunja singna phongdoknarakli Chahi kayagi mamangdagi lambi asi semjinbinaba mari leinabasingda miyamna taknaduna lakpani adubu Jiri Tipaimuk road asigi matangdadi mari leinaba leingaki miyoisingnasu ngasi phauba asi mamit tangbaga chap manare lambi asi semjinbinaba leingak asina paisa kaithokle haina laukthokkhibasing kadomda kaithokhrabano Miyamgidamak khanba leingakni miyamgidamak afaba tawbirakani haibagi thajaba lei hairaduna Borobegra subdivision asigi manung channa Barak circle da khundariba sing maigi phibamsu adukki matik chang naidaba maramna miyamda maru oina mahairoisingdasu achauba awaba amadi mayoknaribani haina circle asigi miyamna phongdoknarakli
ꯇꯤꯄꯥꯏꯃꯨꯛ ꯑꯦꯁꯤꯒꯤꯁꯨ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 50,000 ꯔꯣꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯖꯤꯔꯤ ꯇꯤꯄꯥꯏꯃꯨꯛ ꯔꯣꯗ ꯑꯁꯤꯗ ꯆꯠꯂꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯡꯒꯪ ꯀꯌꯥꯃꯔꯨꯝ ꯂꯩꯕꯇ ꯅꯠꯇꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 30 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯂꯝꯇꯥꯏ ꯈꯨꯅꯧ, ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯁꯛꯇꯤꯃꯥꯟꯒꯨꯝꯕ, ꯇꯥꯇꯥꯒꯨꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡ ꯈꯖꯤꯛꯇꯪ ꯇꯥꯔꯛꯄꯗ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯍꯩ-ꯃꯁꯤꯡꯒꯤ ꯑꯣꯏꯅ ꯑꯃꯇꯪ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯁꯨ ꯃꯍꯩꯔꯣꯏ ꯀꯌꯥꯃꯔꯨꯝ ꯀꯤꯂꯣꯃꯤꯇꯔ 8 ꯍꯦꯟꯅ ꯈꯣꯡꯅ ꯂꯥꯛꯇꯨꯅ ꯃꯍꯩ ꯇꯝꯅꯍꯧꯔꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯝꯖꯤꯟꯕꯤꯗꯅ ꯂꯥꯛꯂꯕ ꯖꯤꯔꯤꯕꯥꯝꯗꯒꯤ ꯌꯥꯝꯅ ꯅꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯐꯖꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯔꯕꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝ ꯐꯥꯎꯕ ꯆꯠꯄꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯅ ꯖꯤꯔꯤꯕꯥꯝꯕꯨ ꯀꯥꯎꯊꯣꯛꯂꯒ ꯍꯤ ꯇꯣꯡꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯕ ꯆꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯃꯔꯝꯗꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯂꯥꯛꯅꯗꯨꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ꯫